हनुबसिगी मयुमसिदा हनुबसिना पाखन मचा खन्थबिरदना मासे लैहल्लेने नोंग निनीसि लैरबा मतमदा हुजिकी मागी मचानुपा सुम चावुम पोए हारगा मासे लैरे देई नोंमदी कमाइन तौगे हाबदा हा खुरा आई तोरेंदा अंगांगी माफी मरोंजे अमुक्ता सु चामुगे अदो खुरानाने आई अंगांसे अमुक्ता येंचनबिरमुको हाइबे मानो ओय बेमा फने फने आई येंगमगे नंग चलोरो खुरा आई याम थुना लाकनिको अदो खुरा आई इचादो कफनबिरमगनो कपगने सना ताबनी नोहल्लगनने लुपा ताबनी खुरा अंगांदो कफनबिरमगनो नोहनबिरमगनो को आई याम थुना लाकेको हाइरे तिलोतमाजे फीदो सुबा चखरे तोरंदा मदेई तिलो फीदो सुबा चखरेगा अदुदगी हनुबसिना करी खल्लिनी करीनोने माना हाइरमिसिबो अंगांबु नोगा सना ताई कपगा लुपा ताई हाइसिबो करीनोने मा हाइसिबो ना माना अंगांजे खुजिना कक्लाउ सितले सनान पुदु तारे कपल अदे मुझे खे नोहल्ले अमुसुमु लुपाजना पुदु तारे हाइस मसिदी अचंब नतेना मसिगी अंगांसिदी अचंब अंगां नते मसि पुरगा चलौरगे तिलोतमा हलक्तरंगादा चलौरगे न मासिना अंगांसि वसल्लगा मासि चले अंगांसि वसल्लगा मोइनिसि चलअबा मतमसिदा हनुबीदुसु यावे चले मोइसु अदमाइन तौदना चले चलपा मतमसिदा चेंगरे मोइसि चेंगरे अंगांसि पुरगा तिलोतमाना तोरेंदगी कारे फी सुबा काराबा मतमसिदा माचिना हारिदो ओ खुरा आई हले खुरा अंगांदो कपरो आई हले खुरा हाय खुमक्तरेदो अदगी ओ खुरा आई हले अंगांदो पुछंबिरो हाय अमुको महक्तरे अदगी सोमदजु खुरा अंगांदो कदाइदा पुबीगे पोरो आई हले हाय सुता ताद्रेने मासे अदगी माना एता तादबदजी मासिने कहिनो आई इचा लेरमदेसबो खुरासु लेरमदे इचासु लेरमदे कमाइन तौनि सिदे आई इचादो कराइदा लेरमगदगे इमागे बुंगो नामनी नंबु मफम कराइदा लेबगे इमाना कौबो तारबदे अमुक्तदि खुमो इमागे बुंगो नमाना फरंग भंग करी ओइरनी इचा लेत्रबदि आई करी ओइनी इचादबु करोमदा पुखरगे नमाना फरंग भंग चोंगे इमा मांगजरे इमागे बुंगो नंबु कराइदा लेबगे ने इमागे लक्ष्मी माइबेमसेना हाय तंफा नंगी नचादुदी हनुबा अदुना पुरगा चटखरे वांगपाना सुम चटखरगा लमी खुंगंग अमदा चटखरे माबु निंथौ हाकनी हादना खुंगंगदो निंथौ पांदबा खुंगंगनी अदुदा निंथौ ओइना हाकनी हादना माना पुरगा चटखरे अदुना नंग अदुगी ताना चलो अदुना नंग मागी मनाक ताना चले हारगा नंगी नचादो अदुदा सोइदना थेंगनगनी को फंगजगनी हायदना लक्ष्मी माइबेमसिना हाय लाउथरे अदे माना लक्ष्मी माइबेमा आइगी इचादबु तेक्ता कायदा पिनाबियु को इमागी चोरोंदा फिकाउ साना याजरी मा इमाना नत्रबदि नचादी करीमतो उपाय लेत्रे को इमाना न तंबियु को हायदना वो खोंगे माना कप्पे अदमाइन तौदना मासे लाए फरे आइदी आइगी इचासे हे उद्रि मखै तिंथौ मतोंदा पक्पा आई लिगलाम पौले खररोय आई इचासे उबा मतमदा इचागे थकनिको अदुनदि इचागे खोंगुन लेरगे हायदना मासे चले अंगावे सारा चादबगा थक्तबगा कनागी मसाजे मयांग खुबे मोतंग आइसले
ꯑꯗꯒꯤ ꯁꯔꯨ ꯄꯣꯂꯥ ꯑꯃꯇ ꯉꯥꯏꯁꯜꯂꯦ ꯅꯣꯡꯃꯒꯤ ꯃꯥꯅ ꯃꯌꯥꯁꯤꯗ ꯏꯁꯤꯡ ꯂꯤꯛꯂꯥ ꯑꯃ ꯇꯤꯡꯊꯧ ꯃꯇꯣꯟꯗ ꯄꯣꯛꯄ ꯂꯤꯛꯂꯥ ꯐꯥꯎꯗ ꯂꯦꯛꯈꯤꯗ꯭ꯔꯕꯅꯤꯗꯣ ꯑꯗꯩꯗꯤ ꯂꯦꯛꯈꯤꯗꯕꯗꯒꯤ ꯃꯥꯁꯦ ꯃꯥꯁꯤ ꯑꯗꯨꯒꯤ ꯈꯨꯡꯒꯪꯗꯨ ꯇꯥꯅ ꯃꯥꯁꯦ ꯑꯉꯥꯎꯕꯤ ꯇꯨꯝꯅꯤ ꯈꯪꯗ꯭ꯔꯦ ꯆꯥꯅꯤ ꯈꯪꯗ꯭ꯔꯦ ꯍꯦꯛꯇ ꯆꯦꯟꯗꯅ ꯀꯣꯏ ꯆꯦꯟꯗꯅ ꯏꯃꯥꯒꯤ ꯃꯁꯤꯅꯥꯃꯅꯦꯅ ꯀꯧꯔ ꯈꯔ ꯂꯩꯔꯛꯑꯒꯗꯤ ꯀꯝꯗꯧꯏ ꯃꯥꯒꯤ ꯈꯨꯡꯒꯪꯗꯣ ꯌꯧꯁꯜꯂꯛꯑꯦ ꯈꯨꯡꯒꯪꯗꯣ ꯌꯧꯁꯜꯂꯛꯑꯕꯅꯤꯅ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯍꯪꯉꯦ ꯏꯟꯗꯣꯟ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯂꯝꯁꯤꯕꯨ ꯑꯍꯜ ꯑꯃꯅ ꯑꯉꯥꯡ ꯑꯃꯒ ꯄꯣꯔꯛꯄꯒ ꯇꯥꯕ꯭ꯔꯅꯦ ꯏꯟꯗꯣꯟ ꯑꯅ ꯑꯗꯩ ꯑꯃꯗ ꯑꯃꯨꯛ ꯍꯪꯉꯦ ꯑꯃꯗ ꯑꯃꯨꯛ ꯍꯪꯉꯦ ꯑꯃꯗ ꯑꯃꯨꯛ ꯍꯪꯉꯦ ꯃꯥꯁꯦ ꯍꯪꯗꯅ ꯁꯨꯝ ꯂꯥꯛꯑꯦ ꯑꯃꯈꯛꯇꯪꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯍꯜ ꯑꯃꯅ ꯄꯣꯔꯛꯄꯗꯣ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯂꯩꯕꯥꯛ ꯑꯁꯤ ꯅꯤꯡꯊꯧ ꯄꯥꯟꯗꯗꯅ ꯅꯤꯡꯊꯧ ꯍꯥꯞꯄꯒ ꯅꯤꯡꯊꯧꯗꯨꯒꯤ ꯅꯤꯡꯊꯧ ꯍꯥꯞꯈ꯭ꯔꯦ ꯂꯩꯕꯥꯛ ꯑꯁꯦ ꯈꯨꯡꯒꯪ ꯑꯁꯦ ꯅꯤꯡꯊꯧ ꯄꯥꯟꯗꯗꯅ ꯃꯥꯅ ꯍꯥꯞꯄꯒ ꯅꯤꯡꯊꯧ ꯑꯣꯏꯅ ꯍꯧꯖꯤꯛ ꯄꯥꯟꯗꯅ ꯂꯩꯕꯥꯛꯄꯨ ꯉꯥꯛꯇꯅ ꯁꯦꯟꯗꯅ ꯂꯩꯔꯤꯕꯅꯤ ꯅꯣꯡꯃꯒꯤ ꯂꯩꯇꯕ ꯂꯥꯏꯔꯕ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯃꯤꯗꯣ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯈꯥꯡꯗꯅ ꯑꯇꯣꯜꯂ ꯇꯥꯔꯕ ꯃꯤꯗꯣ ꯃꯥꯕꯨ ꯆꯥꯛ ꯈꯥꯡꯗꯅ ꯆꯥꯛ ꯄꯤꯖꯔꯤꯕꯅꯤ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯏꯅ ꯃꯥꯅ ꯍꯅꯨꯕꯁꯤꯅ ꯋꯥꯔꯤ ꯁꯥꯔꯛꯑꯦ ꯋꯥꯔꯤ ꯁꯥꯔꯛꯄꯗꯒꯤ ꯐꯔꯦ ꯑꯗꯨꯗꯤꯅ ꯃꯥꯒꯤ ꯊꯣꯡꯒꯥꯟꯁꯦ ꯇꯥꯝꯅ ꯆꯠꯂꯤ ꯊꯣꯡꯒꯥꯟꯁꯦ ꯇꯝꯅ ꯆꯪꯕꯁꯤꯗ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯟ ꯃꯌꯥꯝꯗ ꯍꯥꯏꯔꯦ ꯀꯅꯥꯅꯣ ꯏꯃꯥꯗꯤ ꯏꯊꯣꯛꯅ ꯁꯣꯜꯂꯦꯗꯀꯣ ꯏꯃꯥꯕꯨ ꯀꯔꯤ ꯂꯝꯗꯩ ꯑꯣꯏꯔꯕꯅꯣꯅ ꯉꯁꯥꯏꯒꯤ ꯃꯅꯥꯏ ꯃꯁꯟꯁꯤꯗ ꯍꯪꯉꯦ ꯃꯥꯅ ꯍꯥꯏꯔꯦ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯑꯩ ꯂꯥꯛꯄꯅꯤ ꯑꯗꯨ ꯅꯤꯡꯊꯧꯗꯣ ꯑꯃꯨꯛꯇꯗꯤ ꯎꯅꯖꯒꯦꯕ ꯍꯥꯏꯌꯦ ꯃꯥꯅ ꯑꯗꯨꯏꯗꯤ ꯅꯤꯡꯊꯧꯗꯤ ꯍꯧꯖꯤꯛ ꯎꯅꯖꯒꯦ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧꯗ ꯆꯪꯉꯒ ꯑꯃꯨꯛꯇ ꯍꯪꯖꯔꯨꯈꯤꯒꯦꯀꯣꯅ ꯍꯥꯏꯗꯅ ꯃꯥꯁꯤ ꯆꯪꯉꯦ ꯏꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯨꯔꯦ ꯍꯪꯀꯠꯂꯨꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯤꯡꯊꯧ ꯃꯁꯥꯗꯣ ꯁꯔꯨꯛ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯌꯥꯡꯅ ꯀꯪꯉꯦ ꯀꯅꯥꯒꯤ ꯐꯤꯕꯝꯗꯣ ꯑꯉꯥꯎꯕꯤꯒꯤ ꯐꯤꯕꯝꯒ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃꯅ ꯏꯅꯤꯡꯊꯧꯕꯨ ꯎꯅꯒꯦꯅ ꯍꯥꯏ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗ ꯐꯔꯦ ꯑꯗꯨꯗꯤ ꯄꯨꯁꯜꯂꯛꯎ ꯍꯥꯏꯗꯅ ꯃꯥꯅ ꯃꯃꯥꯁꯦ ꯄꯨꯁꯜꯂꯛꯑꯦꯅꯦ ꯃꯌꯥꯝꯁꯤꯅ ꯃꯅꯥꯏ ꯃꯁꯤꯟꯁꯤꯅ ꯄꯨꯁꯜꯂꯛꯑꯦꯕ ꯑꯗꯩ ꯄꯨꯁꯜꯂꯛꯑꯀꯥꯟꯗꯨꯗ ꯃꯥꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯅꯪꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯁꯣꯛꯏꯕꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯉꯁꯤꯗꯤ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ ꯆꯥꯛꯂꯦꯟꯁꯨ ꯂꯣꯏꯈ꯭ꯔꯦ ꯑꯍꯥꯎ ꯑꯊꯨꯝ ꯕꯦꯔꯥꯁꯤꯗ ꯉꯥꯏꯔꯦ ꯁꯤ ꯆꯥꯕꯤꯔꯒ ꯏꯃꯥ ꯂꯦꯟꯕꯤꯔꯣꯀꯣ ꯍꯥꯏꯗꯅ ꯃꯥꯅ ꯄꯨꯊꯣꯔꯛꯏ ꯅꯤꯡꯊꯧꯁꯤꯅ ꯃꯆꯥꯅꯨꯄꯥꯁꯤꯅ ꯃꯥꯅ ꯍꯥꯏꯔꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯆꯥꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯏꯗꯣ ꯑꯁꯤꯅ ꯑꯩ ꯄꯦꯟꯖꯔꯦ ꯑꯩꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯃ ꯂꯩꯔꯝꯃꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯑꯗꯨ ꯍꯦꯛ ꯐꯪꯗ꯭ꯔꯤꯐꯥꯎ ꯏꯆꯥꯗꯨ ꯎꯗ꯭ꯔꯤ ꯃꯈꯩꯗꯤ ꯑꯩꯗꯤ ꯇꯤꯡꯊꯧ ꯃꯇꯣꯟꯗ ꯄꯛꯄ ꯂꯤꯛꯂꯥ ꯐꯥꯎꯗ ꯂꯦꯛꯈ꯭ꯔꯔꯣꯏꯅ ꯑꯩ ꯉꯁꯤ ꯐꯥꯎꯗ ꯏꯁꯤꯡ ꯂꯤꯛꯂꯥ ꯑꯃ ꯂꯦꯛꯇ꯭ꯔꯤꯕꯅꯤ ꯑꯩꯒꯤ ꯏꯆꯥꯗꯣ ꯊꯤꯔꯨꯈꯤꯗꯣꯔꯤꯕꯅꯤ ꯏꯆꯥꯗꯣ ꯊꯤꯔꯨꯔꯒ ꯑꯩ ꯆꯥꯒꯗꯧꯅꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯆꯥ ꯅꯨꯄꯥ ꯃꯥꯟꯕ ꯏꯃꯥꯗꯤ ꯀꯩꯝꯇ ꯆꯥꯔꯔꯣꯏꯀꯣ ꯍꯥꯏꯗꯅ ꯃꯥꯅ ꯍꯥꯏ ꯑꯗꯨꯗꯤ ꯐꯔꯦ ꯏꯃꯥꯗꯤ ꯀꯗꯥꯏꯗ ꯂꯦꯛꯎꯗꯣꯏꯅꯣ ꯉꯁꯤꯒꯤ ꯀꯔꯝꯗ ꯆꯠꯀꯗꯣꯏꯅꯣ ꯑꯩ ꯏꯆꯥꯁꯦ ꯐꯪꯗ꯭ꯔꯤꯐꯥꯎ ꯑꯩ ꯆꯠꯀꯗꯧꯕꯅꯤ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥ ꯐꯔꯦ ꯉꯁꯤꯗꯤ ꯏꯃꯥꯁꯨ ꯁꯤꯗ ꯂꯩꯕꯤꯔꯣ ꯆꯠꯄꯤꯈ꯭ꯔꯅꯨ ꯍꯥꯏꯗꯅ ꯏꯃꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯗꯅ ꯃꯥꯅ ꯍꯪꯉꯦ ꯑꯗꯩ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯃꯥꯅ ꯍꯥꯏꯔꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯆꯥꯒꯤ ꯁꯛ ꯃꯥꯟꯕ ꯅꯪꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ ꯍꯥꯏꯗꯅ ꯃꯥꯅꯁꯨ ꯍꯪꯉꯦ ꯏꯃꯥ ꯑꯩꯒꯤ ꯃꯤꯡꯗꯤ ꯁꯤꯅꯥꯃꯅꯤ ꯀꯧꯏ ꯑꯩꯒꯤ ꯏꯄꯥꯅ ꯑꯗꯨꯅꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯍꯅꯨꯕꯒꯤ ꯃꯃꯤꯡꯁꯤꯒ ꯃꯥꯅ ꯍꯥꯏꯔꯦ ꯑꯗꯣ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯣ ꯃꯥꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯥꯏꯗꯅ ꯅꯤꯡꯊꯧ ꯑꯁꯤꯅ ꯀꯨꯞꯅ ꯊꯤꯒꯠꯂꯛꯑꯦ ꯃꯥꯅ ꯃꯃꯥꯁꯤꯅ
ꯃꯆꯥꯁꯤ ꯎꯕꯗꯒꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯅ ꯑꯣꯔꯣ ꯇꯥꯗꯅ ꯃꯥꯅ ꯀꯧꯈꯠꯂꯛꯄꯗꯨꯗ ꯑꯗꯩ ꯃꯃꯥꯒ ꯍꯧꯖꯤꯛꯀꯤ ꯍꯅꯨꯕꯗꯨꯗ ꯍꯪꯀꯠꯂꯛꯂꯦ ꯄꯥꯕꯨꯡ ꯁꯦꯡꯅ ꯇꯥꯛꯄꯤꯌꯨ ꯅꯆꯥꯗ ꯄꯥꯕꯨꯡꯅ ꯇꯥꯛꯇꯕ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯀꯥꯁꯤꯗꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯨꯃꯤꯠꯊꯥ ꯃꯁꯛ ꯎꯈ꯭ꯔꯔꯣꯏ ꯍꯥꯏꯗꯅ ꯃꯥꯁꯤ ꯊꯣꯡ ꯂꯣꯟꯈ꯭ꯔꯦ ꯑꯗꯒꯤ ꯃꯄꯥꯁꯤꯅ ꯍꯥꯏꯔꯦ ꯍꯅꯨꯕꯗꯨꯅ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯏꯄꯥ ꯁꯦꯡꯅ ꯇꯥꯛꯂꯒꯦ ꯊꯣꯡ ꯍꯥꯡꯉꯨ ꯏꯄꯥ ꯑꯁꯦꯡꯕ ꯇꯥꯛꯂꯒꯦ ꯍꯥꯏꯗꯅ ꯉꯥꯡꯉꯦ ꯊꯣꯡ ꯍꯥꯡꯉꯛꯑꯦ ꯅꯤꯡꯊꯧꯁꯦ ꯌꯦꯡꯉꯨ ꯏꯄꯥꯗ ꯂꯥꯟꯅ ꯂꯧꯒꯅꯨ ꯅꯪꯒꯤ ꯅꯃꯥꯁꯤꯅ ꯑꯩꯈꯣꯏꯗ ꯂꯥꯛꯂꯦ ꯍꯥꯏꯔꯒ ꯅꯪꯕꯨ ꯎꯍꯟꯈꯤꯕꯅꯤ ꯑꯗꯨꯗ ꯃꯥꯅ ꯐꯤ ꯁꯨꯕ ꯆꯠꯈꯤꯕ ꯃꯇꯝꯗꯨꯗ ꯅꯪꯕꯨ ꯁꯤꯟꯅꯔꯝꯃꯤ ꯃꯇꯝꯗꯨꯗ ꯀꯞꯄꯒ ꯁꯅꯥ ꯇꯥꯏ ꯅꯣꯛꯑꯒ ꯂꯨꯄꯥ ꯇꯥꯏ ꯍꯥꯏꯗꯅ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯗ ꯑꯩꯅ ꯌꯦꯡꯖꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯑꯗꯨ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯜꯂꯛꯃꯟꯈ꯭ꯔꯗꯅ ꯏꯄꯥꯅ ꯅꯪꯕꯨ ꯄꯣꯔꯛꯂꯦ ꯍꯥꯏꯔꯒ ꯃꯐꯝꯁꯤꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯍꯥꯞꯇꯅ ꯂꯩꯕꯅꯤ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯃꯥ ꯑꯁꯦꯡꯕꯗꯤ ꯁꯤꯅꯤ ꯍꯥꯏꯗꯅ ꯃꯃꯥꯗ ꯀꯣꯟꯁꯤꯜꯂꯦ ꯏꯃꯥ ꯅꯆꯥꯕꯨ ꯏꯊꯣꯛꯅ ꯋꯥꯅ ꯊꯤꯗꯅ ꯂꯥꯛꯂꯦꯗꯀꯣ ꯍꯥꯏꯗꯅ ꯃꯃꯥ ꯃꯆꯥꯁꯦ ꯀꯣꯟꯅꯔꯦ ꯀꯞꯃꯤꯟꯅꯔꯦ ꯈꯨꯔꯥ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯂꯩꯔꯕꯅꯤꯅ ꯄꯨꯖꯈ꯭ꯔꯒꯦꯀꯣ ꯅꯪꯒꯤ ꯅꯆꯥꯗꯤ ꯂꯧꯖꯍꯧꯔꯣ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯤ ꯂꯥꯛꯑꯦ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯂꯛꯈꯤꯃꯤ ꯏꯃꯥ ꯏꯕꯦꯝꯁꯤꯅ ꯍꯥꯏꯔꯦ ꯍꯥ ꯇꯝꯐꯥ ꯅꯪꯒꯤ ꯑꯋꯥꯕ ꯂꯣꯏꯔꯦ ꯑꯋꯥꯕ ꯀꯣꯛꯂꯦꯗꯣ ꯅꯪꯒꯤ ꯑꯩꯅ ꯏꯃꯥꯅ ꯅꯪꯒꯤꯗꯃꯛꯇ ꯀꯣꯅꯨꯡ ꯆꯥꯎꯔꯕ ꯑꯃ ꯁꯥꯗꯅ ꯂꯝꯍꯥꯡ ꯑꯃꯗ ꯑꯩꯅ ꯊꯝꯃꯕꯅꯤ ꯑꯗꯨꯗ ꯅꯃꯥ ꯃꯆꯥ ꯆꯪꯉꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯗꯅ ꯂꯩꯔꯨꯔꯣꯀꯣꯅ ꯂꯛꯈꯤꯃꯤ ꯏꯃꯥꯁꯤꯅ ꯂꯥꯎꯊꯔꯛꯑꯦ ꯂꯥꯎꯊꯔꯛꯇꯒꯤ ꯃꯃꯥ ꯃꯆꯥꯁꯦ ꯁꯨꯝ ꯆꯠꯂꯒ ꯍꯥꯏꯕ ꯂꯛꯈꯤꯃꯤ ꯏꯃꯥ ꯏꯕꯦꯝꯅ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯆꯠꯄꯗ ꯐꯖꯅ ꯀꯣꯅꯨꯡꯗꯨ ꯁꯥꯗꯅ ꯐꯖꯅ ꯂꯩꯔꯝꯃꯦ ꯃꯗꯒꯤꯗꯤ ꯃꯥꯁꯦ ꯃꯐꯝꯗꯨꯗ ꯌꯧꯔꯛꯑꯕ ꯂꯩꯔꯛꯑꯀꯥꯟꯗ ꯃꯥꯅ ꯍꯥꯏꯔꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯆꯠꯂꯨ ꯂꯩꯇ ꯂꯥꯏꯔꯕ ꯈꯨꯡꯒꯪꯁꯤꯗ ꯂꯩꯔꯤꯕ ꯃꯤꯈꯩ ꯆꯥꯛ ꯀꯧꯁꯤ ꯆꯥꯛꯂꯦꯟ ꯈꯪꯁꯤ ꯍꯥꯏꯔꯦ ꯃꯥꯅ ꯍꯥꯏꯔꯦ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯅ ꯁꯒꯣꯜ ꯄꯥꯎ ꯆꯦꯜꯍꯜꯂꯦ ꯂꯝ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯈꯩ ꯑꯃꯠꯇ ꯆꯤꯊꯕ ꯌꯥꯗꯦ ꯂꯣꯏꯅꯃꯛ ꯈꯣꯡꯇꯦꯛ ꯃꯤꯇꯥꯡ ꯂꯥꯛꯀꯗꯧꯕꯅꯤ ꯑꯃꯠꯇ ꯆꯤꯊꯕ ꯌꯥꯔꯣꯏ ꯅꯤꯡꯊꯧꯒꯤ ꯆꯥꯛꯂꯦꯟ ꯈꯥꯡꯉꯤ ꯃꯌꯥꯝꯒꯤ ꯍꯥꯏꯗꯅ ꯂꯩꯇ ꯂꯥꯏꯔ ꯃꯌꯥꯝꯒꯤꯅ ꯍꯥꯏꯗꯅ ꯁꯒꯣꯜ ꯄꯥꯎ ꯆꯦꯜꯂꯦ ꯅꯣꯡꯉꯥꯜꯂꯒꯗꯤ ꯂꯣꯏꯅ ꯂꯥꯛꯑꯦ ꯈꯨꯡꯒꯪꯁꯤꯒꯤ ꯅꯨꯄꯤ ꯅꯨꯄꯥ ꯑꯉꯥꯡ ꯅꯨꯄꯤ ꯂꯣꯏꯅ ꯂꯥꯛꯑꯦ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯣꯏ ꯇꯔꯦꯠꯁꯦ ꯃꯥꯅ ꯃꯀꯣꯛ ꯃꯅꯥ ꯐꯥꯗꯅ ꯃꯀꯣꯏ ꯃꯔꯥꯡ ꯆꯣꯝꯃꯗꯅ ꯃꯥꯁꯤ ꯌꯧꯔꯛꯏ ꯂꯥꯛꯑꯦ ꯑꯗꯩ ꯃꯃꯥꯅ ꯍꯥꯏꯔꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯥꯗ ꯃꯣꯏ ꯇꯔꯦꯠ ꯐꯝꯃꯤꯁꯦ ꯇꯣꯉꯥꯟꯅ ꯆꯥꯛ ꯐꯤꯗꯥ ꯊꯥꯔꯣ ꯃꯌꯥꯝꯒ ꯄꯨꯜꯍꯟꯒꯅꯨ ꯅꯨꯄꯤ ꯇꯔꯦꯠ ꯑꯃ ꯐꯝꯃꯤꯁꯦ ꯑꯁꯤꯁꯨ ꯇꯣꯉꯥꯟꯅ ꯊꯥꯎ ꯍꯥꯏꯗꯅ ꯇꯣꯉꯥꯟꯅ ꯃꯣꯏꯁꯦ ꯆꯥꯛ ꯆꯥꯔꯨꯛꯇꯣ ꯊꯥꯔꯦ ꯅꯨꯄꯤꯁꯤꯡꯁꯨ ꯇꯣꯉꯥꯟꯅ ꯊꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯤꯂꯣꯇꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯇꯝꯐꯥꯝꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯦ ꯑꯗꯩ ꯇꯝꯐꯥꯝꯁꯤꯅ ꯍꯥꯏꯔꯦ ꯀꯅꯥ ꯃꯥꯟꯕꯤꯕꯒꯦ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯕꯤꯔꯤꯗꯨꯕꯨ ꯍꯥꯏꯔꯦ ꯑꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯈꯜ ꯑꯃ ꯑꯩ ꯅꯤꯡꯁꯤꯡꯉꯛꯇꯅ ꯑꯩ ꯌꯦꯡꯖꯕꯅꯤ ꯍꯥꯏꯔꯦ ꯑꯗ ꯃꯥꯅ ꯍꯥꯏꯔꯦ ꯆꯨꯝꯃꯤ ꯏꯕꯨꯡꯉꯣ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯁꯦ ꯋꯥꯗꯧꯅ ꯋꯥꯔꯨꯔꯕꯅꯤ ꯋꯥꯔꯨꯕꯗꯨꯗꯒꯤ ꯑꯩꯁꯦ ꯏꯃꯥ ꯏꯕꯦꯝꯃ ꯂꯛꯈꯤꯃꯤꯅ ꯇꯥꯛꯄꯤꯔꯛꯇꯅ ꯃꯐꯝꯁꯤꯗ ꯑꯩꯈꯣই ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯗ ꯍꯥꯏꯔꯦ ꯃꯆꯥꯅꯨꯄꯥꯁꯤꯅ ꯃꯄꯟꯊꯧ ꯇꯔꯨꯛꯇꯨꯗ ꯈꯣꯏꯔꯝꯃꯦ ꯃꯄꯟꯊꯧ ꯑꯗꯨꯅ ꯁꯣꯝꯗ ꯂꯩꯔꯤꯕ ꯃꯀꯣꯏ ꯃꯔꯥꯡ ꯆꯣꯝꯕ ꯃꯈꯣꯡ ꯃꯅꯥ ꯐꯥꯕꯁꯦ ꯄꯤꯅꯕꯤꯔꯝꯃꯨ ꯍꯥꯏꯗꯅ ꯈꯣꯏꯔꯝꯃꯦ ꯃꯃꯥꯕꯣꯛꯇꯁꯨ ꯃꯣꯏ ꯇꯔꯨꯛꯇꯁꯨ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯅ ꯈꯣꯏꯔꯝꯃꯦ ꯑꯗꯒꯤ ꯃꯥꯅ ꯐꯔꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯅꯄꯥꯁꯤꯡ ꯑꯁꯤꯗꯒꯤ ꯂꯧꯍꯧꯔꯣꯀꯣ
ꯅꯄꯥꯝꯆꯥ ꯅꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯍꯧꯔꯣ ꯍꯥꯏꯔꯦ ꯃꯃꯥꯕꯨ ꯁꯤꯗ ꯄꯤꯔꯝꯃꯦ ꯑꯗꯨ ꯅꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯗꯅ ꯅꯄꯥꯝꯆꯥ ꯅꯣꯏ ꯄꯨꯟꯁꯟꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯧꯔꯣꯀꯣ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯕꯣꯔ ꯄꯤꯔꯝꯃꯦ ꯑꯗꯩ ꯃꯣꯏ ꯇꯔꯨꯛꯇꯨꯗꯤ ꯍꯟꯈꯔꯦ ꯃꯄꯥꯗꯨꯗꯤ ꯉꯁꯥꯏꯒꯤ ꯃꯀꯣꯏ ꯃꯔꯥꯡ ꯀꯛꯊꯠꯂꯦ ꯃꯁꯥ ꯃꯔꯨ ꯂꯣꯏꯅ ꯃꯁꯝ ꯃꯅꯥ ꯀꯛꯊꯠꯂꯦ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯤꯕꯁꯦ ꯏꯄꯥ ꯏꯕꯨꯡꯉꯣ ꯑꯣꯏꯅ ꯄꯥꯟꯕꯤꯌꯨ ꯏꯃꯥꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕꯤꯌꯨ ꯅꯆꯥꯅ ꯖꯨꯕꯥꯔ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯃꯣꯏꯁꯦ ꯂꯩꯔꯦ ꯃꯣꯏꯁꯦ ꯃꯄꯥꯁꯦ ꯅꯤꯡꯊꯧ ꯍꯥꯞꯈ꯭ꯔꯦ ꯃꯃꯥꯁꯦ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯟꯈꯔꯦ ꯃꯥꯅ ꯖꯨꯕꯥꯁꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯦ ꯑꯔꯥꯟꯕ ꯀꯌꯥ ꯌꯥꯎꯔꯝꯃꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯏꯈꯨꯠ ꯂꯣꯟꯅ ꯈꯣꯏꯔꯝꯖꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ